Security Force na sing amasung tampaki mafamsingda area domination amadi thiba humbagi thabak leptana chathari. Imphal East District ke Wakan Hill Range da Security Force na thiba humbagi thabak chathabada yamlaba khulai kaya fagatpa ngamkhre. Phagalaba khulai sing adudi single barrel gun ama, magazine yawba 9mm pistol ama, magazine yawba .32 pistol ama, 9mm ge kapa yariba maru ani amadi trigger amaga loinana pompi marini hairi. Admission open Kanchipur da laiba IPS Imphal Public Higher Secondary School ki academic session 2025 gi registration amasung admission hauzari mahairoi singi mama mapa oiba singna icha sembagi waviraganu adom gi angang singi damak yamna checksina mahai tambagi kanglon chumna chathariba mahishangni school asigi oza singna national amadi international ki thakta education icon gi mingthon piduna ikai khumna biraba founder principal gi makhada school amadi boarding da mahai tambiriba school amani school asina boarding asina angang singi damakta hotnariba kayabu khangbiraga national amadi international best boarding school haina sak khangbikhre ngasimak adomgi angang singbu Kanchipur da laiba IPS da ming chanbiyu amadi aphaba mahairoi oihanbiyu angang singna adomgi lengdraba lani haibasi kaubiganu.